Khurai Social Youth Club na government changsiliba waron drugs saugal aduna Sangsin ba khongthang ama oina Khurai lamlong bazar gi mafam amadagi Fagatlaba Guli Mei Thadokkhre nisa sizinaramba miyoi ani rehabilitation center ta thamhankre Manipur Chief Minister and Biren Singh na Manipur dagi drug maru phangna muthatna bagi pandam da changsiliba waron drugs ki ani shuba tangka koina chathariba asida Khurai kendra gi MLA oiriba Manipur government ki cap and PD gi minister Susindrona Saugatuna mahaki mityeng makada kendra asida nisa thingnaba changsinduna lakpagi makada Khurai Social Youth Club na ngarang naha ani nisa charamba thengnabadagi pharaba matung makhoida wahang pahung tawbada makhoina haidorakpadagi yamlaba jolam phangki phakiba naha ani imung manungda paupiraba matungda rehabilitation center da thamhankre amasung phangkiba guli sing minister Al Susindro gi pautak matungina Khurai lamlong kaithel gi traffic point club asigi members sing amadi laikai gi maira paibi sing yauna Mei Thadokkhre manghankre hiramasigi matangda Khurai Social Youth Club KSYC gi General Secretary TS Ibungo bina phongdorakibada Minister Al Susindro gi mityeng makhada KSYC na waron drugs ki mateng pangduna lakli club asna konba mafam singda makhal amatagi nisa yonba amadi chaba da athingba thamle ngarang asi club asna koliba mafam oiriba Khurai lamlong bazar da ge drug chaba naha ani fakhi makoi ani na hairakpagi matung ina yamlaba jolam tablet mayam ama lokapangam kibani hairi club asna konba laikai esta makhal amatagi nisa sizinaba amadi yonba thengnarabadi akanba action lokhatlagani tungda nisa sizinaramba amadi yolamba thengnarabadi logi matung ina adugumba action sing adu lokhatkani haidona KSYC na konba mafamda nisa thingbagi thabak paikhatlagani haina hairakhe